ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯨꯜ ꯊꯪꯅꯕꯒꯤ ꯏꯇꯩꯃ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯪꯒꯅꯥꯔ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯥꯏꯇꯣꯝ ꯍꯤꯡꯗꯨꯅ ꯂꯥꯏꯔꯕ ꯃꯤ ꯑꯃꯗꯤ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯗꯨꯅ ꯂꯥꯛꯏ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ? ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯅꯤꯡꯊꯤꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯆꯍꯤ ꯅꯧꯔꯤ, ꯉꯟꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯑꯍꯜ ꯃꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ, ꯀꯨꯂꯩ ꯀꯨꯆꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥ ꯆꯍꯤ 3 ꯁꯨꯔꯕ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯤꯕꯤ ꯑꯁꯤ ꯃꯄꯥ ꯌꯨ ꯉꯥꯎꯕꯅ ꯌꯣꯛꯇꯨꯅ ꯆꯥꯎꯔꯛꯄꯅꯤ꯫ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯁꯛ ꯈꯪꯍꯧꯗꯦ꯫ ꯃꯄꯥꯅ ꯃꯥꯕꯨ ꯅꯝꯗꯅ ꯑꯍꯜ ꯑꯣꯏꯔꯕ ꯂꯨꯈꯣꯏꯗ ꯁꯦꯜ ꯈꯔꯒ ꯇꯧꯗꯨꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯂꯨꯍꯣꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯊꯧꯁꯤꯜꯗꯒꯤ ꯂꯨꯈꯣꯏ ꯃꯍꯥꯛꯁꯨ ꯉꯟꯅ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯅꯤꯡꯊꯤꯕꯤ ꯑꯗꯣ ꯃꯆꯥ ꯑꯄꯤꯛꯄ ꯑꯁꯤꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯣꯝꯇ ꯉꯝꯅꯅꯕ ꯍꯤꯡꯂꯛꯄ ꯑꯣꯏꯕꯅ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯂꯝꯗꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯑꯃꯗꯤ ꯃꯥꯕꯨ ꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯕ ꯃꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯊꯤꯅ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯒꯤ ꯃꯔꯛ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕ ꯑꯣꯏꯔꯤꯕ ꯏꯕꯦꯍꯥꯏꯕꯤ ꯃꯍꯥꯛꯁꯨ ꯑꯃꯅꯤ꯫ ꯃꯥꯅ ꯈꯔ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯌꯦꯡꯁꯤꯟꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥ ꯆꯥꯅꯅ ꯏꯕꯦꯍꯥꯏꯕꯤ ꯑꯗꯨ ꯇꯨꯝ ꯍꯧꯒꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤ ꯍꯥꯟꯅ ꯎꯕ ꯑꯁꯤꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯗꯨ ꯍꯧꯔꯛꯂꯦ꯫ "ꯍꯣ, ꯉꯁꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯑꯃꯠꯇ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯑꯩ꯫ ꯆꯠꯀꯦ ꯇꯧꯒꯦ ꯈꯜꯂꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ꯫ ꯃꯄꯥ ꯀꯅꯥꯅ ꯃꯣꯗꯣ ꯂꯩꯖꯤꯟꯅꯤ ꯍꯥꯏꯕꯒꯦ? ꯁꯤꯗ ꯊꯣꯛꯅꯅꯕ ꯃꯍꯥꯛꯀꯤ ꯐꯠꯇꯕꯤ ꯑꯃ ꯂꯩꯌꯦ, ꯃꯥꯅ ꯁꯤꯟꯕꯅꯤ"꯫ ꯉꯥꯡꯅꯔꯤꯕꯗꯨ ꯁꯨꯃꯥꯡ ꯄꯨꯟꯕ ꯑꯣꯏꯕꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯍꯥꯏꯔꯛꯄ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯕ ꯇꯧꯗꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯋꯥꯈꯜ ꯈꯟꯊꯕꯗ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗꯗꯤ ꯄꯪꯈꯨꯝꯗ ꯈꯨꯝꯗꯨꯅ ꯈꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯨꯝꯗ꯭ꯔꯦ꯫ ꯏꯕꯦꯍꯥꯏꯕꯤ ꯃꯁꯥ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ꯫ ꯅꯤꯡꯊꯤꯕꯤ ꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯁꯤꯗ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯕ ꯂꯣꯏꯕꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯧꯁꯥꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯑꯗꯨꯕꯨ ꯎꯔꯒ ꯇꯞꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯁꯣꯟꯖꯍꯧꯏ ꯏꯕꯦꯍꯥꯏꯕꯤꯗꯨ꯫ "ꯑꯩꯅꯗꯤ ꯈꯠꯅꯒꯦ, ꯃꯁꯛ ꯑꯁꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯅ ꯈꯠꯅꯕ ꯍꯧꯔꯒ ꯍꯟꯅ ꯐꯥꯎꯕ ꯍꯦꯛ ꯌꯦꯡꯉꯝꯗꯅ ꯆꯪꯈꯤꯅꯦ ꯃꯁꯦ꯫ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ, ꯀꯩꯅꯣꯝꯃ ꯇꯧꯔꯦ"꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯇꯦꯜꯍꯩꯕ ꯑꯗꯨ ꯊꯣꯔꯛꯏ꯫ ꯃꯃꯥꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯀꯥꯏ ꯈꯪꯗꯕ ꯑꯃꯒꯨꯝꯅ ꯃꯤꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯕ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯅꯨ꯫ ꯅꯊꯧ ꯇꯧꯔꯣ ꯏꯃꯥ, ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯪꯅ ꯇꯧꯔꯤꯗꯣ, ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ"꯫ ꯈꯔ ꯁꯥꯎꯅꯤꯡ ꯂꯩꯔꯤꯉꯩ ꯃꯆꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯗ ꯈꯥꯅ ꯌꯦꯡꯗꯨꯅ, "ꯍꯩ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯅꯥꯗꯅꯣ? ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯉꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯦ? ꯇꯧꯅꯨ ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯜꯂꯒꯦ ꯍꯥ"꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯅ ꯈꯜꯂꯤ ꯇꯦꯜꯍꯩꯕꯗꯣ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯏꯇꯩꯃ ꯅꯤꯡꯊꯤꯕꯤꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯤꯁꯤꯕꯣ? ꯈꯠꯅꯕ ꯍꯧꯗꯣꯏꯗ ꯇꯧꯔ ꯂꯩꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯥꯁꯨ ꯃꯥꯒꯤ ꯌꯨꯝ ꯑꯃ ꯄꯥꯟꯖꯔꯤꯕꯅꯤ꯫ ꯏꯃꯥꯁꯨ ꯏꯃꯥꯒꯤ ꯊꯣꯛꯄ ꯂꯩꯌꯨ꯫ ꯃꯤꯅ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯏꯃꯥꯅ ꯆꯣꯡꯁꯤꯟꯗꯨꯅ ꯈꯠꯅꯕ ꯍꯧꯅꯅꯕ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ ꯃꯁꯦ꯫ ꯉꯝꯃꯤꯗꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯉꯝꯕꯁꯦ꯫ ꯏꯆꯥ ꯅꯨꯄꯥ ꯑꯁꯤ ꯐꯥꯎꯕ ꯍꯦꯛ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯍꯜꯂꯦ ꯍꯥꯏꯕ, ꯀꯔꯤ ꯂꯩꯋꯥ ꯄꯥꯏꯕꯅꯣ ꯈꯪꯗꯤꯌꯦ꯫ ꯃꯁꯤꯅ ꯑꯣꯏꯕꯗꯥꯏ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯁꯨ ꯀꯨꯆꯨ ꯀꯨꯃꯦꯟ ꯃꯌꯦꯡ ꯇꯥꯗꯅ ꯃꯆꯥ ꯑꯄꯤꯛꯄ ꯑꯁꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯦ"꯫ ꯇꯦꯜꯍꯩꯕ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯁꯦꯡꯅ ꯇꯥꯅꯤꯡꯗꯦ꯫ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯕ ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯉꯥꯡꯕ ꯅꯠꯇꯦ꯫ ꯑꯃꯗꯤ ꯃꯃꯥꯒꯤ ꯂꯤꯆꯠ ꯅꯤꯡꯊꯤꯅ ꯈꯪꯕ ꯑꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯄꯒ ꯃꯤꯉꯣꯟꯗ ꯈꯠꯅꯕ ꯍꯧꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯇꯟꯗ꯭ꯔꯣ? ꯃꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯏꯃꯥꯗꯤ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ꯫ ꯐꯖꯔꯦ, ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯄꯨꯝꯕꯁꯦ ꯏꯃꯥꯅ ꯑꯝꯇ ꯂꯣꯏꯁꯤꯟꯗ꯭ꯔꯕꯅꯤꯅ ꯃꯤ ꯑꯃ ꯍꯦꯛ ꯂꯥꯛꯄꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯑꯩ ꯐꯪꯉꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ, ꯏꯄꯥ ꯐꯪꯉꯤ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯅꯤ꯫ ꯅꯨꯡꯉꯥꯏꯔꯦ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯔꯣꯏ"꯫ "ꯍꯩ, ꯇꯥꯅꯤꯡꯗꯦ, ꯆꯠꯂꯣ꯫ ꯏꯌꯨꯝꯅꯤ, ꯑꯄꯥꯝꯕ ꯇꯧꯅꯤ꯫ ꯏꯕꯦꯍꯥꯏꯕꯤ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ? ꯍꯌꯦꯡ ꯅꯥꯟꯕꯒꯤ ꯃꯇꯥꯡ ꯍꯥꯏꯕꯗꯨꯁꯨ ꯂꯥꯛꯀꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯣꯠꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ"꯫ "ꯏꯃꯥꯗꯤ ꯏꯀꯥꯏꯔꯝꯃꯣꯏꯌꯦ, ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏ"꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯂꯥꯛꯄꯗ, "ꯏꯃꯥ, ꯅꯪ ꯂꯩꯀꯥꯏ ꯃꯤꯅ ꯌꯥꯝ ꯉꯥꯡꯅꯔꯦ. ꯅꯪꯒꯤ ꯁꯥꯗꯥꯔꯣꯟ ꯑꯗꯣ ꯈꯔ ꯁꯦꯝꯇꯣꯛ,
ꯅꯠꯇ꯭ꯔꯗꯤ ꯅꯆꯥ ꯑꯩꯁꯦ ꯅꯨꯄꯤ ꯐꯪꯉꯔꯣꯏ ꯂꯩꯀꯥꯏ ꯃꯤꯅ ꯅꯤꯡꯊꯤꯅ ꯑꯝꯇ ꯉꯥꯡꯅꯗ꯭ꯔꯦ ꯈꯔ ꯇꯞꯊꯔꯝꯕ ꯏꯁꯧ ꯑꯗꯨ ꯃꯆꯥꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯇꯤꯡ ꯍꯦꯛ ꯂꯥꯎꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯂꯥꯎꯗꯨꯅ ꯁꯞꯇ꯭ꯔ ꯑꯃꯗ ꯍꯥꯏꯔꯛꯏ ꯃꯊꯧꯗꯤ ꯇꯧꯒꯦꯗꯤ ꯍꯥꯏꯗꯤ ꯑꯩ ꯑꯃꯨꯛ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯍꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯅꯊꯧꯗꯣ ꯇꯧꯋꯣ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯅꯗꯅ ꯁꯦꯜ ꯐꯪꯒꯗꯕ ꯅꯠꯇꯦꯅꯦ ꯅꯣꯏꯕꯣ ꯃꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯔꯥꯁꯤ ꯈꯪꯕ ꯅꯥꯄꯨ ꯇꯥꯗꯕ ꯑꯁꯤꯗ ꯑꯣꯏꯔꯦ ꯃꯥꯅ ꯁꯥꯎꯅꯤꯡꯂꯤꯕ ꯑꯗꯨꯅ ꯃꯃꯥꯕꯨ ꯆꯩꯊꯜꯂꯛꯏ ꯌꯥꯔꯦ ꯏꯃꯥꯁꯨ ꯌꯦꯡꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯦ ꯃꯤꯅ ꯉꯥꯡꯅꯔꯤꯁꯦ ꯏꯃꯥꯅ ꯇꯧꯕꯒꯤꯅꯤ ꯑꯗꯨꯅ ꯁꯦꯝꯗꯣꯛꯀꯦ ꯈꯜꯂꯨ ꯐꯥꯒꯤꯗꯒꯤ ꯑꯩ ꯑꯣꯏꯅ ꯁꯥꯎꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯨ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯇꯦꯜꯍꯩꯕꯗꯨ ꯏꯃꯨꯡ ꯆꯪꯈꯤ ꯏꯕꯦ ꯍꯥꯏꯕꯤꯗꯨꯗꯤ ꯃꯥꯡꯒꯣꯜ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯊꯧꯁꯥꯗꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯍꯧꯔꯤ ꯇꯞꯅꯁꯨ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯗꯕ ꯌꯥꯔꯔꯣꯏ ꯃꯥꯅ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯔꯕꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯔꯣꯏ ꯃꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯁꯨꯝ ꯍꯦꯜꯂꯛꯄ ꯇꯥꯔꯦ ꯑꯩ ꯀꯔꯤ ꯇꯧꯔꯒ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯍꯟꯕ ꯌꯥꯅꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯂꯩꯀꯥꯏ ꯃꯤꯅꯗꯤ ꯃꯥꯕꯨ ꯌꯥꯔꯤ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯔꯤ ꯀꯣꯛ ꯊꯥꯗꯗ꯭ꯔꯕꯁꯨ ꯌꯥꯕ ꯋꯥꯐꯝ ꯑꯁꯤꯗ ꯐꯠꯇ ꯂꯧꯁꯤꯡ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯨꯝ ꯐꯝꯗꯨꯅ ꯂꯩ ꯃꯆꯤꯟ ꯃꯌꯥ ꯑꯃ ꯁꯦꯡꯅꯤ ꯈꯪꯕ ꯅꯠꯇꯦ ꯁꯨꯃꯥꯡ ꯊꯦꯂꯣꯟ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯇꯧꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯐꯔꯥꯡꯖꯥꯏ ꯑꯃꯒꯤ ꯌꯨꯝꯕꯥꯜꯅꯤ ꯂꯩꯔꯤꯕꯗꯣ ꯑꯁꯨꯝꯅ ꯎꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ ꯅꯨꯄꯤ ꯌꯨ ꯊꯛꯆꯜꯄꯤꯔꯣ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯑꯃꯨꯛ ꯋꯥ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯆꯝꯅꯒ ꯌꯦꯡꯕ ꯅꯠꯇꯦ ꯑꯁꯥꯎꯕ ꯑꯃꯒꯤ ꯃꯤꯠꯌꯦꯡꯅꯤ ꯌꯦꯡꯂꯤꯕ ꯑꯗꯨꯒ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯏꯈꯨꯠ ꯑꯁꯤꯗ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ ꯑꯩꯅꯦ ꯄꯤꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯦ ꯌꯨꯗꯣ ꯊꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯣ ꯉꯁꯤꯗꯤꯅꯦ ꯑꯩꯒꯤꯗꯤ ꯑꯝꯇ ꯂꯩꯇꯦ ꯂꯩꯔꯕꯗꯤ ꯑꯗꯨꯝ ꯄꯤꯔꯤꯗꯨꯅꯤ ꯇꯁꯦꯡꯅꯅꯦ ꯑꯩꯒꯤꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯊꯛꯄ ꯌꯥꯔꯣꯏ ꯌꯨ ꯑꯗꯨ ꯊꯛꯀꯅꯨ ꯍꯥꯏꯕꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯝꯗꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯔꯕꯗ ꯑꯁꯨꯝꯅꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯕꯗꯤ ꯑꯣꯏꯔꯔꯣꯏ ꯁꯦꯜ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯊꯤꯅ ꯆꯩꯔꯛꯀꯅꯤ ꯇꯧꯔꯤꯁꯦ ꯑꯩ ꯁꯣꯠꯂꯒꯔ ꯀꯔꯤꯅꯣꯃ ꯇꯧꯔꯒ ꯊꯛꯎꯔꯒꯦ ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯔꯒ ꯍꯦꯛ ꯄꯤꯕ ꯍꯥꯏꯗꯨꯅꯤ ꯉꯥꯡꯖ ꯁꯥꯔꯤꯁꯦ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯊꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒ ꯃꯥꯟꯅꯈ꯭ꯔꯦꯕ ꯌꯨꯁꯦ ꯅꯨꯄꯥ ꯅꯪꯅꯦ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤꯀꯣ ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯤ ꯑꯗꯥꯏꯗ ꯑꯃꯨꯛ ꯑꯐꯕ ꯁꯥꯔꯅꯨ ꯌꯦꯡꯅꯤꯡꯗꯦ ꯁꯣꯔ ꯃꯅꯝ ꯑꯗꯨ ꯏꯅꯝ ꯍꯦꯛ ꯅꯝꯊꯤꯔꯗꯅ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯉꯨꯆꯣ ꯆꯠꯂꯣ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯇꯨꯃꯤꯟ ꯂꯩ ꯃꯄꯨꯔꯣꯏꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯥꯗꯨ ꯊꯕꯛ ꯆꯠꯅꯅꯕ ꯊꯣꯔꯛꯏ ꯑꯁ ꯏꯃꯥ ꯅꯆꯥ ꯗꯥꯎꯒ ꯑꯝꯇ ꯌꯥꯔꯣꯏ ꯀꯩꯅꯣ ꯏꯃꯥꯒꯤ ꯐꯤꯕꯝꯁꯤꯕꯨ ꯀꯩꯅꯣꯕ ꯀꯤꯕ ꯑꯃ ꯌꯥꯎꯔꯦꯕ ꯆꯪꯉꯣ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯣ ꯏꯃꯥ ꯅꯪꯒꯤ ꯐꯤꯕꯝꯁꯦ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯄꯥ ꯅꯆꯥ ꯆꯪꯗꯅ ꯑꯩꯕꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯐꯩ ꯑꯩ ꯏꯄꯥꯝꯗ ꯆꯠꯈꯤꯒꯦ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯐꯅꯗꯨꯝ ꯋꯥꯏ ꯁꯪꯉꯅꯤ ꯏꯃꯥꯅ ꯑꯕꯣꯛꯈꯣꯏꯗ ꯆꯠꯈ꯭ꯔꯗꯤ ꯏꯃꯥꯅ ꯅꯄꯥꯝꯗ ꯆꯠꯂꯁꯨ ꯆꯟꯅꯔꯣꯏꯌꯦ ꯂꯩꯔꯤꯕ ꯏꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯀꯥꯎꯗꯅ ꯆꯠꯈ꯭ꯔꯣꯗꯅ ꯇꯥꯜꯂꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ ꯑꯃꯗꯤ ꯍꯦꯟꯅ ꯑꯆꯥꯛꯄ ꯃꯩꯗꯒꯤ ꯍꯩꯕꯒꯨꯝ ꯊꯣꯛꯂꯤ ꯃꯆꯥꯒꯤ ꯋꯥꯁꯤꯗ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯇꯦꯜꯍꯩꯕꯗꯣ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ ꯏꯕꯦ ꯍꯥꯏꯕꯤꯗꯨ ꯇꯞꯅ ꯍꯥꯏꯍꯧꯏ ꯊꯕꯛ ꯁꯨꯕ ꯂꯣꯏꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯏꯔꯨꯖꯕ ꯂꯣꯏꯕꯒ ꯑꯃꯨꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯕ ꯌꯥꯔꯔꯣꯏ ꯇꯧꯔꯤꯁꯤ ꯑꯁ ꯑꯣꯟꯊꯣꯛꯅꯁꯨ ꯇꯜꯂꯦꯗ ꯑꯩꯗꯤ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯈꯪꯗꯦ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤꯅꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔ ꯏꯕꯨꯡꯉꯣꯗ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯁꯣꯝꯗꯅ ꯅꯤꯡꯊꯤꯕꯤꯗꯣ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨ ꯄꯝꯗꯨꯅ ꯐꯃꯨꯡꯊꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯂꯩ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯉꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯛꯄ ꯑꯣꯏꯕꯅ ꯃꯍꯥꯛ ꯑꯋꯥꯕ ꯑꯃꯃꯨꯛ ꯊꯦꯡꯅꯔꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯄꯣꯛꯇ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯄꯝꯂꯤꯕ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯇꯞꯅ ꯏꯃꯥꯒꯤ ꯆꯥꯊꯣꯏꯕ ꯏꯃꯥꯅ ꯉꯁꯤ ꯍꯤꯡꯂꯤꯕꯁꯦ ꯏꯆꯥꯒꯤ ꯃꯪꯂꯥꯟꯗꯅꯤ ꯍꯌꯦꯡ ꯏꯆꯥꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯏꯃꯥꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯄ ꯑꯣꯏꯖꯒꯦꯀꯣ ꯅꯪꯅ ꯏꯃꯥꯕꯨ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯤ ꯅꯪꯅꯦ ꯂꯝ ꯍꯦꯟꯕ ꯌꯥꯗꯦ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯕꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯇꯧꯗ ꯃꯉꯣꯟꯗ ꯂꯛꯅꯔꯤꯕꯣꯏ ꯅꯤꯡꯗꯅ ꯅꯣꯛꯃꯤ ꯇꯧꯏ ꯑꯉꯥꯡ ꯃꯥꯗꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯑꯉꯥꯡ ꯑꯗꯨ ꯎꯏꯊꯗꯨꯅ ꯇꯨꯝꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯑꯉꯥꯡ ꯑꯁꯤꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯔꯕꯗ ꯅꯤꯡꯊꯤꯅ ꯁꯨꯝꯗꯨꯅ ꯇꯨꯝꯍꯜꯂꯤ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩ ꯑꯁꯤꯗ ꯆꯥꯍꯧꯏ ꯑꯃꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯁꯤꯜꯍꯧꯏ ꯅꯤꯡꯊꯤꯕꯤ ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯗ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯍꯜꯂꯛꯀꯦ ꯍꯥꯏꯔꯕꯗꯤ ꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯠꯇ꯭ꯔꯒ
ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯅꯠꯇ꯭ꯔꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯨꯛꯃꯥꯏ ꯄꯥꯜꯂꯤ, ꯑꯆꯥ ꯑꯊꯛ ꯁꯤꯡꯖꯨꯅꯆꯤꯡꯕ ꯑꯃꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯌꯣꯜꯂꯤ꯫ ꯍꯥꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯔꯕꯗ ꯅꯤꯡꯊꯤꯕꯤꯗꯨ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯁꯝ ꯑꯗꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯇꯨꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯠꯂꯤ꯫ ꯉꯧꯅ ꯄꯥꯜꯂꯕ ꯀꯨꯆꯨꯗ ꯁꯥꯡꯂꯕ ꯑꯃꯨꯕ ꯁꯝꯂꯥꯡ ꯑꯗꯨꯕꯨ ꯊꯥꯗꯗꯨꯅ ꯍꯥꯠꯇꯨꯅ ꯂꯩꯕ ꯑꯗꯨ ꯑꯎꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯉꯣꯏ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯅꯨꯡꯁꯥ ꯈꯤꯇꯪ ꯍꯥꯏꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯨ ꯉꯥꯎꯗꯨꯅ ꯇꯦꯜꯍꯩꯕꯒꯤ ꯃꯄꯥ ꯑꯗꯨ ꯂꯥꯛꯏ꯫ ꯁꯨꯃꯥꯡ ꯐꯥꯎꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯌꯨꯝ ꯑꯗꯨ ꯄꯔꯦꯡ ꯂꯩꯈꯤꯕ ꯑꯣꯏꯕꯅꯤ꯫ ꯇꯦꯜꯍꯩꯕꯒꯤ ꯃꯄꯥ ꯆꯥꯎꯕꯗꯨ ꯌꯨ ꯉꯥꯎꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯤꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯆꯞ ꯂꯦꯞꯇꯨꯅ ꯃꯤꯠꯐꯝ ꯍꯣꯡꯗ ꯅꯤꯡꯊꯤꯕꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤ ꯑꯃꯅ ꯎꯈ꯭ꯔꯒ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯔꯤ ꯈꯟꯈꯤꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯆꯥꯎꯕꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯤꯡꯊꯤꯕꯤꯗꯨ꯫ ꯆꯥꯎꯕꯗꯨ ꯐꯠꯇꯅ ꯑꯁꯨꯝꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯃꯑꯣꯡꯗ ꯃꯆꯥ ꯄꯥꯈꯪ ꯐꯥꯔꯕ ꯃꯥꯅ꯫ ꯐꯗꯤ ꯐꯖꯩꯌꯦ꯫ ꯑꯩꯒꯤ ꯑꯣꯏꯍꯧꯗꯕꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤꯁꯦ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤ꯫ ꯇꯤꯟꯗꯨꯝ ꯇꯥꯔꯦꯗ ꯑꯩꯗꯤ꯫ ꯅꯤꯡꯊꯤꯕꯤꯗꯤ ꯇꯁꯦꯡꯅ ꯍꯩꯅꯗꯕ ꯑꯣꯏꯕꯅ ꯆꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯈꯪꯂꯕꯁꯨ ꯆꯥꯎꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯃꯄꯥ ꯆꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯕꯦ ꯍꯥꯏꯕꯤ ꯃꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨꯗ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯍꯣ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥ? ꯏꯃꯥꯏꯁꯤꯗꯨꯝ ꯏꯀꯥꯏꯅꯦ ꯍꯅꯨꯊꯪꯁꯤꯗ꯫ ꯑꯃꯨꯛꯇ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯄꯤꯌꯣ꯫ ꯏꯅꯥꯛꯇ ꯌꯦꯡꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯕꯨ ꯑꯣꯏꯅ ꯄꯦꯟꯅ ꯌꯦꯡꯕꯤꯌꯨ꯫ ꯏꯀꯥꯏ ꯈꯪꯗꯕ ꯌꯨꯉꯥꯎꯕ꯫ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯞꯇ꯭ꯔꯥ ꯑꯁꯤꯗ ꯑꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯄ꯭ꯔꯞ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯇꯨꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯆꯥꯎꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯕꯨ ꯁꯥꯎꯅ ꯌꯦꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯑꯉꯥꯡꯗꯣ ꯁꯨꯝ ꯂꯛꯅꯕꯅꯤ꯫ ꯀꯩꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯅꯪꯕꯨ, ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯅꯕ ꯊꯕꯛ ꯍꯦꯛꯇ ꯇꯧꯏ꯫ ꯅꯪ ꯑꯃꯅꯦ ꯀꯩꯁꯨ ꯈꯟꯒꯅꯣ ꯍꯥꯏꯕ꯫ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯕꯨ ꯑꯩ ꯍꯟꯅ ꯌꯦꯡꯗꯤ꯫ ꯏꯕꯦ ꯍꯥꯏꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯥꯏꯕꯛꯇ ꯍꯥꯏꯐꯦꯠ ꯏꯟꯗꯨꯅ, ꯅꯒꯨꯟ ꯈꯪꯉꯦ ꯃꯥꯙꯣꯞ, ꯋꯥ ꯊꯩꯗꯣꯛꯀꯅꯨ ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯁꯩꯇ ꯑꯩꯅꯦ ꯅꯪꯅ ꯇꯧꯕ ꯅꯪꯅ ꯈꯟꯕꯕꯨ ꯑꯩꯅ ꯈꯪꯉꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯍꯥ? ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯕꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯦ? ꯍꯣꯏꯗ, ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯄꯥꯝꯖꯅ ꯂꯧꯕ ꯅꯨꯄꯤꯅꯤ ꯅꯪꯁꯦ꯫ ꯅꯨꯡꯁꯤꯗ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯣ꯫ ꯍꯣ, ꯃꯈꯥ ꯇꯥꯕꯤꯔꯛꯑꯅꯨꯋꯣ, ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯕꯤꯅꯕ ꯇꯧꯔꯣ꯫ ꯅꯨꯄꯥ, ꯅꯆꯥ ꯍꯜꯂꯛꯑꯅꯤꯀꯣ, ꯁꯥ ꯂꯥꯟ ꯑꯃꯨꯛ ꯇꯥꯟꯅꯕ ꯇꯥꯔꯦ꯫ ꯅꯪꯕꯨ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯗꯦꯗ꯫ ꯅꯆꯥ ꯅꯨꯄꯥꯒꯤ ꯃꯇꯧꯃꯛꯅꯤ ꯑꯩꯗꯤꯕꯀꯣ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯈꯟꯅꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯆꯥꯎꯕ ꯃꯥꯅ ꯌꯦꯡꯈꯤꯕ ꯍꯪꯒꯣꯏꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯃꯉꯣꯟꯗ ꯊꯤꯅ ꯌꯦꯡꯕ, ꯂꯩꯀꯥꯏꯅ ꯃꯥꯕꯨ ꯂꯥꯟꯅ ꯎꯅꯅꯕ ꯁꯤꯟꯕ ꯀꯌꯥ ꯑꯃ꯫ ꯅꯤꯡꯊꯤꯕꯤ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨꯕꯨ ꯄꯣꯗꯨꯅ ꯁꯥꯔꯕ ꯅꯨꯡꯁꯥꯒ ꯇꯨꯡꯑꯣꯏꯅꯔꯒ ꯃꯍꯥꯛ ꯀꯅꯥ ꯆꯠꯅꯗ꯭ꯔꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯏ꯫ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯅꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯣꯟꯅꯅꯕ ꯈꯨꯠꯇ ꯌꯦꯟꯗꯥꯏ ꯑꯃ ꯄꯥꯏꯗꯨꯅ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕ ꯇꯦꯜꯍꯩꯕ ꯑꯃꯗꯤ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯇꯥꯎ ꯍꯤꯌꯥꯏꯔꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯤꯕꯤ ꯃꯥꯒ ꯊꯩꯅꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯝꯃꯤ꯫ ꯍꯦꯛ ꯎꯕꯗ ꯐꯖꯕ ꯌꯦꯡꯅꯤꯡꯕ ꯑꯣꯏꯕꯅ ꯍꯤꯌꯥꯏꯔꯦꯜ ꯃꯍꯥꯛꯁꯨ ꯅꯤꯡꯊꯤꯕꯤꯕꯨ ꯃꯤꯠꯌꯦꯡꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯏ꯫ ꯇꯦꯜꯍꯩꯕ ꯇꯞꯅ ꯃꯇꯥꯎꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯈꯪꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯌꯦꯡꯉꯨꯅꯨ ꯏꯇꯥꯎ, ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯃꯧꯅꯤ꯫ ꯑꯩꯈꯣꯏ ꯏꯇꯩꯃ ꯊꯣꯛꯏ, ꯌꯨꯝꯊꯪꯅꯕꯗ ꯂꯩꯕꯅꯤ, ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯔꯕꯅꯤ꯫ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯥꯊꯩꯗꯨꯅ ꯃꯇꯥꯎꯗ ꯇꯁꯦꯡꯅ ꯑꯣꯟꯁꯤꯟꯗꯨꯅ ꯈꯪꯅꯤꯡꯅ ꯋꯥ ꯍꯪꯂꯛꯏ꯫ ꯀꯝꯗꯧꯅ? ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯂꯥꯛꯏꯗꯣ ꯅꯣꯡꯃꯇ ꯎꯗꯦꯅ꯫ ꯌꯨꯝꯗ ꯂꯩꯔꯗꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯇꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯕꯛ ꯁꯨꯅꯅꯕ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯐꯩꯅꯦ ꯑꯗꯨꯗꯤ, ꯃꯥꯁꯦ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯃꯤꯑꯣꯏꯗꯣꯏꯅꯤꯀꯣ꯫ ꯏꯇꯥꯎ, ꯑꯗꯣ ꯐꯗꯤ ꯐꯖꯩꯍꯦ꯫ ꯅꯆꯤꯟ ꯅꯔꯩ ꯀꯦꯟꯕ ꯌꯥꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ꯫ ꯅꯪꯕꯨ ꯅꯇꯩꯃꯒꯨꯝꯕꯅꯦ ꯑꯁꯤ꯫ ꯈꯜꯍꯩꯗꯕ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ꯫ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯅ ꯇꯦꯜꯍꯩꯕ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯒ ꯑꯃꯨꯛ ꯊꯕꯛ ꯁꯨꯕ ꯆꯠꯇꯧꯔꯤꯕꯅꯤ꯫ ꯂꯩꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯃꯤꯆꯝꯅꯤ, ꯑꯌꯥꯝꯕ ꯁꯨꯔꯒ ꯆꯥꯖꯕꯅꯤ꯫ ꯃꯕꯨꯛꯆꯦꯜ ꯂꯣꯏꯅ ꯁꯦꯡꯏ, ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯑꯃꯠꯇ ꯇꯧꯅꯗꯦ꯫
ꯇꯥꯔꯨꯕꯗ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯋꯥꯔꯤ ꯈꯔ ꯋꯥꯗꯨꯅꯇ ꯂꯥꯛꯄ ꯍꯤꯌꯥꯔꯦꯜ ꯃꯍꯥꯛꯇꯤ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯧ ꯑꯣꯏꯔꯕꯁꯨ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯈꯣꯏꯗꯥꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯎ ꯇꯦꯜꯍꯩꯕꯒꯤ ꯃꯐꯝꯗ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯗꯤ ꯍꯩꯔꯝꯗꯦ꯫ ꯆꯤꯡꯌꯥꯒꯤ ꯊꯦꯜꯗ ꯄꯥꯠꯀꯤ ꯄꯥꯠꯄꯥꯟꯗ ꯃꯄꯥꯡ ꯀꯅꯥ ꯌꯥꯎꯗ ꯅꯥꯏꯇꯣꯝ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯂꯤꯕꯤ ꯃꯅꯥꯛ ꯅꯛꯄꯗ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯕ ꯈꯪꯗꯦ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯉꯤ ꯅꯤꯡꯊꯤꯕꯤ꯫ ꯅꯋꯥ ꯑꯄꯤꯛꯄ ꯑꯣꯏꯔꯤꯕ ꯅꯤꯡꯊꯤꯕꯤꯒꯤ ꯃꯆꯥ ꯑꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯃꯕꯨꯛ ꯂꯥꯝꯕꯒꯤ ꯀꯞꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯩꯔꯦꯜ ꯀꯩꯆꯥꯎ ꯑꯃꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯤꯄꯥꯏꯕ ꯈꯖꯤꯛ ꯄꯣꯛꯏ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯇꯝ ꯍꯦꯛ ꯐꯪꯕꯒ ꯃꯥꯒꯤ ꯑꯣꯏꯍꯧꯔꯒꯦ ꯈꯟꯕ ꯅꯤꯡꯊꯤꯕꯤ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯈꯨꯜ ꯂꯩꯀꯥꯏꯗ ꯐꯠꯇꯕꯗ ꯃꯃꯤꯡ ꯆꯠꯄ ꯂꯥꯛꯄ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯅꯤꯡꯊꯤꯕꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏ꯫ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯅꯤꯡꯊꯤꯕꯤꯗꯨ ꯂꯥꯛꯄꯗꯨ ꯎꯕꯗ ꯐꯤꯡꯅ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯂꯥꯛꯄꯗ ꯀꯤꯅ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯀꯔꯦꯝꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯅꯤꯡꯊꯤꯕꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯀꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯗꯨꯕꯣ? ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯅꯕ꯫ ꯅꯤꯡꯊꯤꯕꯤ ꯑꯗꯨ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯀꯔꯤ ꯋꯥ ꯂꯩꯔꯗꯅ? ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ? ꯃꯤꯅ ꯎꯈ꯭ꯔꯒ ꯈꯖꯤꯛꯇꯗ ꯊꯤꯅ ꯉꯥꯡꯅꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯃꯨꯛꯇ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯂꯥꯛꯄꯗꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯗ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯅꯪꯅ ꯆꯠꯂꯣ ꯍꯥꯏꯔꯒ ꯑꯩꯅ ꯆꯠꯀꯗꯕ ꯅꯠꯇꯦ꯫ ꯁꯤꯒꯤ ꯇꯟꯖꯥꯁꯤꯅꯦ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ꯫ ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯒꯗꯕ ꯅꯠꯇꯦ꯫ ꯍꯥꯏꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯑꯗꯨ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯅꯛꯁꯤꯟꯅ ꯆꯪꯂꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯎꯠꯇꯨꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯇꯞꯅ, ꯅꯪ ꯆꯪꯁꯤꯜꯂꯛꯀꯅꯨ꯫ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯆꯪꯂꯛꯄ ꯇꯥꯔꯕꯗꯤ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯅꯪꯕꯨ ꯊꯤꯟꯒꯅꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯅꯅꯕ ꯂꯥꯎꯒꯅꯤ꯫ ꯇꯥꯂꯛꯄ, ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯦ꯫ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯑꯗꯨꯒ ꯃꯤꯅ ꯎꯈ꯭ꯔꯕꯁꯨ ꯌꯥꯝ ꯐꯖꯗꯦ꯫ ꯂꯥꯎꯅꯤꯡꯕ ꯃꯈꯩ ꯂꯥꯎ꯫ ꯀꯅꯥꯕꯨꯁꯨ ꯑꯩꯅ ꯀꯤꯗꯦ꯫ ꯑꯩꯒꯤꯗꯤ ꯅꯪꯁꯦ ꯅꯤꯡꯊꯤꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯕ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯠꯇꯅ ꯂꯥꯟꯅ ꯎꯈ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯒꯤꯗꯤ ꯅꯪ ꯐꯪꯕ꯫ ꯑꯗꯨꯒ ꯑꯩꯗꯤ ꯅꯨꯄꯥꯅꯤ, ꯏꯖꯠ ꯁꯣꯛꯇꯦ꯫ ꯅꯪ ꯈꯛꯅꯤ ꯏꯖꯠ ꯃꯥꯡꯍꯧꯒꯗꯕ꯫ ꯑꯗꯨꯅ ꯅꯪꯅ ꯂꯥꯎꯖꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯂꯥꯎ, ꯄꯦꯟꯅ ꯂꯥꯎ꯫ ꯌꯥꯝ ꯊꯧ ꯁꯥꯗꯅ ꯀꯔꯦꯝꯅꯕ ꯃꯇꯧ ꯑꯃꯗꯤ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯄ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤ ꯇꯧꯐꯝ ꯈꯪꯗꯦ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯃꯄꯣꯛꯇ ꯇꯧꯐꯝ ꯈꯪꯗ ꯀꯞꯇꯨꯅ ꯂꯩ꯫ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯗꯨꯅ ꯑꯃꯨꯛ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯐꯝꯂꯣꯝꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯈꯣꯜ ꯋꯥꯡꯅ ꯉꯥꯡꯅꯕ ꯑꯗꯨꯕꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄ꯭ꯔꯞ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯃꯤ ꯑꯅꯤ ꯂꯥꯛꯄ ꯑꯗꯨꯗ ꯂꯥꯛꯄꯗꯨ ꯇꯨꯃꯤꯟ ꯂꯩ꯫ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯇꯤ ꯑꯁꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯦꯜꯍꯩꯕ ꯂꯥꯛꯄꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯇꯥꯂꯥꯛꯄꯅ ꯇꯧꯔꯝꯂꯤꯁꯤꯕꯣ? ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯕ ꯅꯠꯇꯦ꯫ ꯏꯇꯩꯃꯁꯤꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ? ꯂꯥꯛꯄꯗꯨ ꯇꯨꯃꯤꯟ ꯂꯩ꯫ ꯃꯁꯥꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯃꯥ ꯈꯪꯂꯕꯅꯤꯅ ꯇꯨꯃꯤꯟ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅꯗꯤ ꯈꯨꯝꯂꯛꯏ꯫ ꯑꯩ ꯀꯩꯁꯨ ꯑꯍꯦꯟꯕ ꯍꯥꯏꯗꯦ꯫ ꯃꯁꯥ ꯃꯇꯣꯝꯇ ꯄꯪꯀꯞꯇ ꯀꯞꯄꯦ꯫ ꯋꯥꯔꯤ ꯆꯨꯝꯅ ꯁꯨꯝ ꯁꯥꯟꯅꯁꯦ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯀꯔꯤ ꯃꯔꯝ ꯂꯩꯗꯅ ꯏꯇꯩꯃꯁꯤꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ? ꯇꯦꯜꯍꯩꯕꯗꯨꯅ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕ ꯑꯁꯤꯗ ꯂꯥꯛꯄ ꯑꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤꯁꯤꯒꯤ ꯃꯤꯆꯪꯗꯒ ꯂꯦꯞꯇꯅ ꯋꯥ ꯉꯥꯡꯉꯤꯁꯤꯅ? ꯏꯇꯩꯃꯅꯤ, ꯌꯨꯝꯊꯪꯅꯕꯅꯤ꯫ ꯏꯇꯩꯃꯒ ꯂꯩꯃꯤꯟꯅꯕ ꯑꯣꯏꯕꯅ ꯃꯍꯥꯛ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯤ, ꯑꯗꯨꯅꯅꯤ꯫ ꯂꯥꯛꯄꯗ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯜꯍꯩꯕꯅ ꯅꯤꯡꯊꯤꯕꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯏꯇꯩꯃ, ꯅꯪ ꯌꯨꯝꯗ ꯍꯜꯂꯣ꯫ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯕ ꯑꯣꯏꯔꯔꯣꯏ꯫ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯗꯨꯅ ꯅꯤꯡꯊꯤꯕꯤꯗꯨ ꯃꯆꯥꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯈꯣꯏꯁꯨ ꯑꯇꯣꯞꯄ ꯋꯥ ꯍꯥꯏꯅꯗ ꯃꯊꯧ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯤꯌꯥꯔꯦꯜꯗꯨ ꯇꯦꯜꯍꯩꯕ ꯇꯥꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯏꯇꯩꯃ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤ, ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯕ ꯃꯥꯜꯂꯤ꯫ ꯏꯇꯥꯎ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯇꯣꯝꯇ ꯂꯩꯕ? ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯈ꯭ꯔꯦ꯫ ꯅꯨꯡꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯀꯩꯗꯤ ꯍꯥꯏꯅꯤ? ꯃꯇꯦꯡ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯅ ꯃꯇꯥꯡ ꯆꯥꯗꯦ꯫ ꯑꯗꯣ ꯑꯩꯁꯨ ꯃꯔꯛ ꯁꯔꯛꯇ ꯑꯗꯨꯝ ꯃꯥꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯇꯧꯏ꯫ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯒꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯇꯩꯃꯒꯤ ꯃꯇꯧꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ꯫
ꯇꯦꯜꯍꯩꯕ ꯃꯇꯥꯎꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯏꯇꯥꯎ, ꯅꯪ ꯃꯇꯦꯡꯕꯨꯗꯤ ꯇꯧꯀꯣ, ꯑꯗꯣ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜꯗꯤ ꯈꯟꯒꯅꯨꯀꯣ, ꯑꯣꯏꯔꯣꯏꯕ, ꯅꯪꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯕꯁꯨ." ꯃꯇꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯁ, ꯅꯪꯁꯨ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯤ, ꯑꯩ ꯀꯩꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯗꯤꯌꯦ ꯏꯇꯥꯎ. ꯅꯪꯒꯤ ꯅꯒꯨꯟ ꯑꯩꯅ ꯈꯪꯉꯦ, ꯅꯪꯅ ꯆꯥꯒꯗꯕꯗꯨ ꯐꯥꯎꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯅ ꯍꯦꯟꯗꯨꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯉꯝꯂꯤꯕ ꯏꯇꯥꯎꯅꯤ." ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯍꯣꯠꯅꯕ ꯀꯟꯕ ꯍꯤꯌꯥꯏꯔꯦꯜꯅꯤ, ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯤꯡꯊꯤꯕꯤ ꯃꯥꯕꯨ ꯎꯕꯗ ꯋꯥꯈꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯗꯕ ꯅꯠꯇꯦ꯫ ꯇꯦꯜꯍꯩꯕ ꯇꯞꯅ, "ꯏꯇꯩꯃꯁꯦ, ꯂꯩꯀꯥꯏꯗ ꯋꯥꯊꯣꯛ ꯌꯥꯝꯅ ꯊꯣꯛꯏ, ꯑꯗꯨꯁꯨ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯕꯒꯤ. ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯁꯨꯅꯤ, ꯏꯃꯥꯅ ꯈꯔ ꯈꯤꯠ ꯍꯦꯜꯂꯤ. ꯑꯩꯈꯣꯏ ꯏꯃꯥ ꯉꯥꯡꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯇꯁꯦꯡꯅ." ꯋꯥꯗꯨꯗ ꯅꯣꯛꯅꯤꯡꯕ ꯑꯃ ꯑꯣꯏꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯏ, ꯑꯗꯨꯒ ꯇꯞꯅ, "ꯀꯩꯒꯤꯅꯣ ꯅꯣꯏ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯏꯇꯩꯃꯁꯤꯗ yꯦꯡꯁꯤꯜꯂꯤꯗꯤ ꯏꯇꯥꯎ? ꯈꯪꯗꯦꯗ ꯍꯤꯌꯥꯏꯔꯦꯜ, ꯋꯥꯈꯜꯒ ꯇꯥꯕ ꯅꯠꯇꯦ. ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯑꯩꯗꯤ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤ ꯈꯜꯂꯨꯕꯗ. ꯑꯩꯅꯦ ꯅꯨꯄꯤ ꯊꯤꯒꯗꯕꯒ ꯇꯜꯂꯤ. ꯏꯃꯥꯒꯤ ꯃꯑꯣꯡ, ꯃꯥꯒꯤ ꯊꯧꯑꯣꯡ, ꯂꯩꯔꯤꯕ ꯑꯃꯗꯤ ꯆꯠꯂꯤꯕ ꯃꯥꯒꯤ ꯁꯗꯥꯔꯣꯏ, ꯑꯁ ꯑꯩ ꯀꯌꯥ ꯄꯥꯝꯗꯦꯗ. ꯍꯌꯦꯡ ꯃꯃꯧ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯐꯖꯈꯤꯅꯤꯗ." ꯋꯥꯔꯤ ꯁꯥꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯊꯕꯛ ꯁꯨꯐꯝ ꯌꯧꯈꯤꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯄꯥꯈꯪ ꯃꯈꯣꯏ ꯑꯗꯨ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯍꯧꯈꯤꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯤꯕꯤꯗꯨ ꯈꯨꯜꯒꯤ ꯀꯩꯊꯦꯜꯗ ꯆꯠꯅꯅꯕ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯀꯩꯊꯦꯜ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨꯁꯨ ꯀꯟꯅ ꯀꯞꯄꯤ, ꯃꯤꯔꯣꯜꯒ ꯂꯩꯇꯕꯒ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯆꯥ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯃꯕꯨꯛ ꯄꯤꯊꯛꯏ, ꯑꯗꯨꯒ ꯊꯦꯝꯖꯤꯟꯕꯤ, "ꯏꯆꯥ ꯊꯣꯏꯕ, ꯃꯃꯥꯒꯤ ꯊꯣꯏꯕ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯀꯞꯀꯅꯨꯕ. ꯃꯃꯥ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯏꯆꯥꯅ ꯀꯞꯂꯤꯕꯅꯣ? ꯏꯃꯥꯒꯤ ꯊꯣꯏꯕ, ꯏꯆꯥ ꯊꯣꯏ, ꯅꯪꯅ ꯀꯞꯂꯒ ꯁꯨꯝ ꯂꯩꯔꯕꯗꯤ ꯏꯃꯥꯗꯤ ꯀꯔꯝꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯀꯅꯤ? ꯏꯃꯥ ꯏꯆꯥ ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ." ꯃꯃꯥꯅ ꯊꯦꯝꯖꯤꯟꯕ ꯑꯁꯤꯗ ꯀꯞꯄꯗꯨ ꯇꯣꯛꯈ꯭ꯔꯦ꯫ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯀꯩꯊꯦꯜ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯩꯊꯦꯜꯗ ꯃꯥꯕꯨ ꯂꯥꯛꯄꯗ ꯅꯨꯡꯁꯤꯅ ꯁꯣꯟꯕꯤꯕ ꯃꯤꯁꯨ ꯀꯌꯥ ꯑꯃꯅꯤ, ꯑꯃꯗꯤ ꯊꯤꯅ ꯌꯦꯡꯁꯤꯟꯕ, ꯊꯤꯅ ꯉꯥꯡꯕꯤꯕ ꯃꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯔꯛ ꯑꯁꯤꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯁꯦꯟ ꯑꯗꯨ ꯉꯥꯡꯅꯔꯝꯃꯤ ꯑꯁꯨꯝꯅ, "ꯑꯁꯤ ꯂꯥꯛꯑꯗꯤ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯅꯤ. ꯀꯔꯤꯕꯨ ꯄꯥꯏꯕꯅꯣ? ꯅꯨꯄꯥꯁꯤꯡꯁꯨ ꯐꯖꯕꯗ ꯌꯥꯝꯅ ꯆꯣꯞꯄꯤ. ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯈꯪꯅ ꯈꯪꯅ ꯃꯌꯥꯝ ꯑꯁꯤꯁꯨ ꯂꯣꯏꯅ ꯌꯣꯝꯁꯤꯜꯂꯤ. ꯑꯩꯗꯤꯅꯦ ꯍꯩꯅꯗꯕ ꯑꯃ ꯌꯥꯎꯔꯦ." ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯑꯗꯨꯅꯤ ꯑꯄꯤꯛꯄ ꯃꯆꯥ ꯑꯁꯤꯒ ꯇꯟꯕꯨ ꯇꯟꯗꯦ, ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯒꯦꯗꯤ ꯈꯟꯗꯦ. ꯃꯥ ꯂꯩꯕꯁꯦ ꯅꯨꯄꯥ, ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ, ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ." ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯣꯠ ꯆꯩ ꯌꯣꯟꯕꯗ ꯉꯥꯏꯔꯤ ꯂꯣꯏꯅ ꯁꯤꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯃꯅꯥꯛ ꯆꯪꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯗꯥꯏ, ꯅꯆꯥ ꯑꯗꯣ ꯑꯩ ꯈꯔ ꯄꯝꯕꯤꯒꯦ. ꯄꯣꯠ ꯆꯩ ꯌꯣꯜꯂꯤꯕꯗꯣ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯇꯥꯅ ꯌꯣꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯍꯤꯡꯕ ꯉꯝꯃꯣꯏ. ꯃꯇꯝꯁꯦ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯔꯕꯅꯤ." "ꯑꯗꯨꯅꯤ ꯏꯃꯥꯕꯣꯛ, ꯑꯩꯁꯨ ꯌꯥꯝ ꯋꯥꯔꯦ. ꯏꯆꯥꯁꯤꯒ ꯀꯔꯝꯅ ꯍꯤꯡꯒꯗꯣꯏꯅꯣ ꯈꯪꯗꯦ. ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯅ ꯀꯔꯤ ꯁꯣꯏꯈꯤꯕꯒꯤꯅꯣ ꯈꯪꯗꯦ, ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯦ." "ꯍꯩ, ꯃꯋꯥ ꯂꯧꯔꯨꯅꯨ, ꯃꯤꯅ ꯉꯥꯡꯅꯕ ꯇꯥꯒꯅꯨ. ꯅꯪꯇꯅ ꯂꯥꯟꯒꯅꯨ, ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ. ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯪꯕꯨ ꯐꯅ ꯌꯦꯡꯁꯤꯟꯕꯤꯕ ꯀꯌా ꯑꯃ ꯂꯥꯛꯀꯅꯤ. ꯅꯪꯕꯨ ꯆꯤꯡꯊꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ. ꯅꯪꯒꯤ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯅꯆꯥ ꯑꯁꯤꯒꯤ ꯈꯟꯗꯨꯅ ꯂꯩꯌꯨꯀꯣ. ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ, ꯋꯥꯗ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯍꯥꯏꯔꯛꯎ." ꯑꯁꯨꯝꯅ ꯄꯨꯛꯅꯤꯡꯅ ꯁꯣꯟꯊꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩꯅ ꯊꯧꯅꯥ ꯍꯥꯞꯄꯤꯕꯁꯤ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯈ꯭ꯔꯦ꯫ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯔꯒ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯆꯥꯛꯁꯪ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯆꯥꯅ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯕ ꯑꯗꯨꯕꯨ ꯎꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯗꯨꯅ, "ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦꯅꯦꯍꯦ. ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯅꯪꯕꯣ?" "ꯍꯣꯏꯗ, ꯅꯨꯡꯁꯥꯁꯨ ꯁꯥꯃꯟꯈ꯭ꯔꯦ. ꯏꯆꯥ ꯋꯥꯔꯝꯃꯅꯤ, ꯑꯗꯨꯅ ꯑꯣꯏꯔꯤꯅꯤ." ꯍꯤꯌꯥꯏꯔꯦꯜꯗꯨ lumthaba ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯛꯄ, ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ." "ꯀꯔꯤ ꯊꯦꯡꯅꯔꯛꯏꯕꯅꯣ? ꯏꯆꯥꯅ ꯊꯦꯡꯅꯔꯛꯄꯗꯣ ꯏꯃꯥꯗ ꯍꯥꯏꯌꯨꯗꯅ. ꯏꯆꯥꯅ ꯑꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" ꯃꯃꯥꯒꯤ ꯃꯐꯝꯗ ꯍꯤꯌꯥꯏꯔꯦꯜ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯐꯤꯚꯝ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔ ꯂꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯇꯥꯅꯤꯡꯕ, ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯅꯤꯡꯕ ꯀꯅꯥꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ
Laibak asida isorna yatuna thamlamba oibana thaiduna chatpa ngamdabani tawrise. Mama oiribi aduna tapna hairai. Maraibak thiba haibaduni. Ichana nungaitraga imaga punna chatuna aikoina ngamba mateng khara tawruse. Adubu ibungo seranaba wakhal khanbadi tawganu. Laikai samaj ki chatnabi haiba amasu leibani. Masu ngamnanaba hinglibaduni. Ima ai pumnama khangi. Ai khul thangnabagi Eteima aduda fataba wakhal amta khanba leite. Masu iche gumbani. Aduda macha apikpaduga mana lehoriba phibam aduda yam nungaitaba haibadu oiri. Hoi hoi ado nakhong nakhut ado hamto uro. Chak loigadorabani. Hayengna hangchilla. Imaga chatuna angamba mateng tawrusi. Maduda hena kok thadarurunu daibungo. Mamana phadokna asumna hairakpa asida hiyarelado phana khanduna nokmi tawre aduga masagi mathauda mai onsinba haibadu oirami. Chap manai somda sutel haiba aduna mama ibi haibi magi maphamda ngasi mana thengnarakpa thodok ningthibi magi leiramba phibam madugi matangda mamagi maphamda hairami. Machana lirakpa wari adu khajik nungaitaba ama poi nupi ama oina. Tel haiba tapna hairai. Phana phatrabasu ima nangna Eteimada thina ngangbudu tawr. Yumthangnaba amasu oire ahalsu oibanina imana angang adu khara lauduna aikhoi punna harau leminasiba. Ima mina yengsilibase imana phaigak phaina leirabadi mina wangangba ngamoidoni. Ima aina harise phagi nate. Chawbusu machana hairibadubu yaningba haibadu oirami aduna hairai. Ichana hairibase yamna chum. Phana phatrabasu mase yumthangnaba amani. Magi wari asida haraubugi saruk yaudi. Aduna nangna yengsinbiriba thina ngangbudo tawbiranu. Macha ama khakse mi oinanaba sembado aikhoina ngamhalasi. Ibe haibido sumna hairakpasida wakhal adu khara tarai amadi phana khanba haibado oirabanina yaningba haibado oiraduna asumna khumlai. Hoi hoi ima sune noina haibase yarage. Aise kayada phatkidribano yenguni. Makhoibu chaka charaba jala. As yam nungaiti amukta hangluge. Asi haiduna ningthibi hoida chatkre. Mamana itha thajadana pharakpa sida ingak-ngakna mapam macha anido asumna haina hori. Aikhoi mase aphabi amu onkrene. Baba mana sumna pharadi aikhoi mungse yam thuna chawkhatpa nungaiba haibado oigani haina khale. Phabani dana mase isau khara langjarabasu. Somda itha thajadana ibe haibi mana magi mayumda ipa phadokna changlakpa aduda ingak-ngakpa haibado oiramita sengna. Iche yam thajadi chak charabo somda phida sida phamu. Tharakliba phida aduda tapna famthai aduga ibe haibina hairai. Chaka chadrida nangdi charabro. Chari iche angang tumlingai thabe ingkhang loina loisin hoge haidana. Hoi hoi nathau yamna jinjabani nangdi. Iche na laklibase iche da lana khanba tawgon. Aigi isau khara langjabagi wani. Phattaba nate nangbu nusidaba nate haige haiduna lakpani. Icha nupanagane aingonda thina nganglibani. Ai kaisu khandida iche adugidi thoina khandi. Aidi thainadagi hauna imatongi khonthi yamna chaduna laklaba punsini. Aduna kem khandida punsise nungaiba saruk phangakhigadra khangde tawrisi. Karigi phangoidoino phangakani awa macha lemna mangde ko madu kawganu. Adudine iche chaka chadri amukta charukhige. Miyoiba aikhoina phagi yauna phadokpada afaba wakhal khanduna ta leirabadi mipum khuding loina nungsinai loina harauna lei. Yanadaba yeknaba haibadu leite. Mathangi numita hiyarelado itha thajadana mamadu puduna te leiba hoida lai. Kari maramgi laklibano haiba imung loina khangnare. Ibe haibi mahakna ningthibi mabu kauduna wari watai ama sarami. Hiyarelgi mamana aikhoi mayam ama leiribasini nabuk ning sonthaba yade. Icha sina yadraduna laklibani. Aise angamba mateng tawge haidana. Ningthibi tumin lei. Adubu kari wabu khumgadabano haiba mahakta sengna khangde. Adubu chuduna leiriba hiyarel magi wakhal aduda khul thangnabagi Eteimasi awaba koktuna isorna thaujanbiduna harau nungaiba punsi ama oirasanu haiduna. Lukhrabi singbu hanthaba mityeng yengbagi mahut makhoibu henna thauna hapiduna mapang leitre haibagi wakhal kauthokpiduna
Macha masu semba ngamnanaba angamba mateng taugadabani haibasi hiyarel magi wakhal aduda leirami. Yumthangnaba ibe haibi mana haujikti ningthibigi mateng tauduna ningthibi thabak suba maning taure. Angang haire ibe haibi mana ayamba matamda laure. Asumna isorgi thaujaldagi pokminaba machin manau amagumna awa nungai tathok tasin tauduna harauna khatna chaina yauda nungaina leiminakre. Adubu pakhang macha singna ningthibi magi phajaba aduda ngauduna taksi sonba kaya warinaba kayani Thangnaba Khulgi Eteima ningthibido haina.